Reserve Forest Area da Kanglon Kaina Tongan ba structure sing sajenduna leiriba singi mathakta Forest Department na drive chathaba amadi takthokuna lakpagi saruk ama oina Thoubal Forest Division gi manung chanba Gwarok Reserve Forest ta ngasidagi eviction chathaba hokhre. Pao asina hai Thoubal Forest Division gi DFO Dr. Laisangthem Jesili gi mideng makhada Nongpok Sekmai Police Station gi team yauna Thoubal Range gi Range Officer Dinesh Chandra Salamna Luchingba Thoubal amasung Kakching Range gi apunba team amana Chathakhiba eviction drive aduda Gwarok Reserve Forest gi manung chanba Langmeithet amadi Saram da Kanglon kaina sajilamba structure sing Thugaikhre hairi. Eviction asiga mari lainana Thoubal Range ki Range Officer Dinesh Chandra Salam na fongdorakpada ngasi Thugaikhre basing adudi Langmeithet ta structure ani Saram da structure mari aduga Saram amadi Langmeithet ki marakta Saramba structure ama punna Kanglon kaina Saramba structure charet Thugaikibani haiki. Ngasidagi chathaba horiba eviction asi makhatana leptana chathakigani maram aduna Gwarok Reserve Forest ki area da Kanglon kaina structure sing sajiliba singna masa na khangna lokthokpiyo hainasu Dinesh Chandra Salamna miyamda appeal tawrakli.